ꯑꯗꯨꯒꯨꯝꯕ ꯀꯔꯤꯝꯇ ꯌꯥꯎꯔꯣꯏꯀꯣ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯗꯦꯂꯤ ꯕ꯭ꯂꯣꯒꯇꯁꯨ ꯍꯧꯖꯤꯛꯁꯤꯁꯨ ꯑꯅꯥ ꯑꯌꯦꯛꯇꯣ ꯈꯤꯇꯪꯗꯤ ꯐꯅꯔꯛꯄꯒꯤ ꯑꯩꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯁꯦ ꯗꯦꯂꯤ ꯕ꯭ꯂꯣꯒꯁꯦ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯀꯔꯤ ꯇꯧꯕ ꯀꯔꯤ ꯇꯧꯕꯗꯨꯗꯤ ꯊꯥꯡꯒꯠꯄꯁꯦ ꯑꯗꯨꯝ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯇꯣꯏ ꯊꯥꯡꯒꯠꯂꯝꯃꯤ ꯑꯗꯨꯝ ꯊꯥꯡꯒꯠꯂꯛꯀꯦ ꯃꯔꯛꯇ ꯑꯗꯨꯝ ꯑꯩ ꯗꯦꯂꯤ ꯕ꯭ꯂꯣꯒꯁꯨ ꯊꯥꯡꯒꯠꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯑꯗꯨꯝ ꯑꯩ ꯃꯃꯥꯡꯗ ꯍꯣꯜ ꯑꯃꯨꯔꯛꯂ ꯑꯅꯤꯔꯛꯂꯗꯤ ꯑꯗꯨꯝ ꯊꯥꯡꯒꯠꯈꯤ ꯑꯩꯅ ꯍꯣꯜꯁꯦ ꯑꯗꯨꯝ ꯃꯔꯛꯇ ꯊꯥꯡꯒꯠꯄꯅꯦ ꯑꯗꯣ ꯍꯟꯗꯛꯁꯦ ꯑꯩ ꯍꯣꯜꯁꯦ ꯄꯣꯠꯄꯨꯗꯤ ꯑꯩꯒꯤ ꯗ꯭ꯔꯦꯁ ꯑꯗꯨꯒ ꯃꯥꯒꯤꯁꯨ ꯖꯦꯀꯦꯠ ꯃꯃꯥꯡꯗ ꯂꯧꯈꯤꯕꯀꯣ ꯑꯗꯨꯒ ꯂꯦꯠ ꯑꯣꯏꯔꯦ ꯚꯤꯗꯤꯑꯣꯁꯦ ꯍꯣꯜ ꯇꯧꯕ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯀꯨꯏꯔꯦꯅ ꯄꯣꯠꯁꯤꯁꯨ ꯂꯥꯛꯄ ꯀꯨꯏꯔꯦ ꯑꯗꯨꯒ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯂꯧꯒꯦꯅ ꯈꯟꯕꯅꯤ ꯑꯗꯣ ꯄꯣꯠꯁꯦ ꯃꯌꯥꯝ ꯂꯥꯛꯑꯝꯃꯦꯕꯀꯣ ꯑꯗꯨ ꯃꯇꯝꯗꯨꯒ ꯑꯅꯥ ꯑꯌꯦꯛꯁꯦ ꯀꯟꯅꯕꯅꯤꯅ ꯚꯤꯗꯤꯑꯣꯁꯦ ꯂꯧꯕ ꯉꯝꯍꯧꯗꯕ ꯑꯗꯨꯒ ꯄꯥꯔꯁꯦꯜꯁꯤꯡꯗꯣ ꯄꯥꯝꯗꯕꯈꯩ ꯍꯥꯏꯗꯤ ꯅꯠꯇ꯭ꯔꯒ ꯀ꯭ꯋꯥꯂꯤꯇꯤ ꯈꯔ ꯐꯠꯂꯛꯇꯕ ꯂꯩꯅ ꯑꯗꯨꯒꯨꯝꯕ ꯌꯥꯎꯔꯛꯄꯁꯤꯡꯁꯦ ꯂꯣꯏꯅ ꯔꯤꯇꯔꯟ ꯇꯧꯈꯤꯕ ꯑꯗꯨ ꯑꯦꯛꯁꯆꯦꯟꯖ ꯇꯧꯕ ꯑꯄꯥꯝꯕꯗꯨꯅ ꯁꯥꯏꯖ ꯑꯦꯛꯁꯆꯦꯟꯖ ꯇꯧꯅ ꯈꯣꯠꯅ ꯑꯗꯨꯃꯥꯏꯅꯒ ꯂꯣꯏ ꯂꯣꯏꯈ꯭ꯔꯕꯅꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅ ꯃꯥꯡꯅꯁꯨ ꯃꯥꯒꯤ ꯄꯥꯝꯖꯅ ꯂꯧꯕ ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯄꯥꯝꯖꯅ ꯂꯧꯕꯗꯣ ꯑꯗꯨꯗꯨꯒ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯤꯟꯇ꯭ꯔꯥꯗꯒꯤ ꯑꯩꯅ ꯄꯥꯝꯖꯕ ꯑꯩꯅ ꯅꯨꯃꯤꯠ ꯑꯅꯤꯃꯛꯀꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯅꯨꯄꯥꯁꯤꯡꯒꯤꯗꯤ ꯃꯥꯒꯤꯗꯤ ꯂꯤꯛꯅꯗꯤ ꯌꯦꯡꯍꯜꯂꯔꯣꯏꯒꯦ ꯃꯥꯗꯣ ꯑꯗꯨꯕꯨ ꯁꯤꯒꯨꯝꯕꯁꯤꯁꯨ ꯍꯩꯅꯁꯟꯗꯦꯀꯣ ꯑꯗꯨꯗꯨꯒꯤ ꯃꯥꯁꯤꯗꯤ ꯁꯨꯃꯥꯏꯅ ꯁꯦꯠꯅ ꯈꯣꯠꯅ ꯁꯨꯃꯥꯏꯅ ꯇꯧ ꯈꯣꯠꯂꯣ ꯑꯗꯨꯗꯤ ꯌꯦꯡꯒꯦ ꯈꯣꯠꯀꯦꯗꯤ ꯑꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯣ ꯃꯥꯒꯤꯗꯤ ꯑꯗꯨꯝ ꯂꯤꯠꯄꯤꯕ ꯈꯣꯠꯄ ꯎꯕꯗꯨꯇꯅꯦꯕ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯁꯨꯝ ꯁꯥꯏꯗꯇꯁꯨ ꯑꯩ ꯂꯤꯠꯂꯒꯁꯨ ꯌꯦꯡꯍꯟꯖꯔꯛꯀꯦ ꯑꯩꯒꯤ ꯑꯣꯏꯅ ꯑꯗꯨꯅ ꯁꯤꯒ ꯂꯩꯔꯦ ꯑꯗꯨ ꯐꯤꯁꯦ ꯃꯥꯒꯤ ꯑꯅꯤ ꯑꯩꯒꯤ ꯑꯅꯤ ꯑꯁꯤꯒ ꯇꯥꯔꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯂꯧꯕꯁꯦ ꯃꯇꯨꯡꯗ ꯑꯅꯥ ꯑꯌꯦꯛꯁꯨ ꯀꯟꯁꯜꯂꯦ ꯑꯗꯨꯝ ꯄꯣꯠꯁꯦ ꯑꯩꯅ ꯈꯔ ꯌꯥꯝꯅꯗꯤ ꯍꯣꯜ ꯇꯧꯅꯤꯡꯕꯅꯤꯗꯣ ꯉꯝꯗ꯭ꯔꯦ ꯑꯗꯨꯝ ꯃꯃꯥꯡꯗ ꯃꯌꯥꯝꯗꯤ ꯖꯦꯀꯦꯠꯀꯁꯦ 5-6ꯅꯤ ꯑꯣꯔꯗꯔ ꯇꯧꯈꯤꯕ ꯍꯟꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯈꯛꯇꯤ ꯂꯥꯛꯈꯤꯗ꯭ꯔꯦꯕꯀꯣ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯕꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯋꯥꯡꯗꯒꯤ ꯂꯥꯛꯑꯦꯕ ꯑꯗꯨꯗꯨꯅ ꯁꯤꯁꯦ ꯀꯣꯟꯅ ꯑꯩ ꯐꯖꯅ ꯗꯤꯇꯦꯜꯁꯇ ꯀꯣꯟꯅ ꯍꯥꯏꯔꯛꯑꯒꯦ ꯑꯗꯨꯒ ꯑꯩ ꯑꯍꯥꯟꯕꯗ ꯑꯩ ꯁꯤꯁꯦ ꯉꯟꯖꯔꯛꯑꯒꯦ ꯄꯦꯛꯀꯤꯡꯒ ꯂꯩꯇ꯭ꯔꯦꯕꯀꯣ ꯄꯦꯛꯀꯤꯡꯒ ꯂꯣꯏ ꯀꯥꯏꯅ ꯂꯣꯏꯈꯔꯦ ꯃꯃꯥꯡꯗ ꯑꯗꯨꯅ ꯄꯦꯛꯀꯤꯡ ꯀꯥꯏꯕꯒ ꯑꯃꯐꯥꯎ ꯎꯠꯇ꯭ꯔꯦ ꯃꯌꯥꯝꯗ ꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯤꯁꯨ ꯁꯤ ꯇꯦꯛꯀꯁꯦ ꯂꯣꯏ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯂꯧꯔꯕꯅꯦꯕ ꯂꯧꯔꯦ ꯍꯥꯏꯅꯅꯦ ꯃꯌꯥꯝ ꯑꯩꯅ ꯑꯣꯔꯗꯔ ꯇꯧꯕꯗꯗꯤ ꯗꯤꯁꯦꯝꯕꯔꯗꯅꯤ ꯑꯗꯨꯒ ꯃꯇꯝꯗꯨꯕꯨꯗꯤ 405ꯗ ꯂꯧꯕꯅꯦꯕ 405ꯁꯦ ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯤꯟꯇ꯭ꯔꯥ ꯐꯖꯅ ꯑꯣꯐꯔ ꯄꯤꯔꯤ ꯕꯔꯊꯗꯦ ꯕ꯭ꯂꯥꯎꯁꯀꯤ 250 ꯐꯥꯎ ꯇꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯁꯥꯒꯤ ꯁꯥꯏꯖꯇꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯂꯧꯕ ꯁꯥꯏꯖ ꯑꯃ ꯍꯦꯟꯅ ꯑꯗꯨꯒ ꯑꯩꯒꯤ ꯁꯥꯏꯖꯁꯦ ꯑꯦꯁꯁꯨ ꯆꯥꯏ ꯑꯦꯝꯁꯨ ꯆꯥꯏꯌꯦꯕ ꯑꯗꯣ ꯑꯩꯅ ꯃꯃꯥꯡꯗ ꯑꯩꯁꯦ ꯌꯥꯡ ꯀꯪꯁꯤꯜꯂꯦꯅ ꯌꯥꯝꯅ ꯑꯗꯨꯒꯤ ꯑꯩꯅ ꯑꯦꯁ ꯇꯧꯕꯅꯦ ꯑꯦꯁꯇꯨꯒ ꯑꯃꯨꯛꯀ ꯑꯦꯝ ꯇꯧꯔꯦ ꯑꯦꯝ ꯇꯧꯔꯒ ꯑꯩꯅ ꯁꯤꯒꯤ ꯐꯤꯁꯦ ꯌꯥꯝ ꯄꯥꯝꯕ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯁꯥꯏꯖ ꯑꯦꯛꯁꯆꯦꯟꯖ ꯇꯧꯕꯅꯤ ꯀꯂꯔꯁꯤꯁꯨ ꯌꯥꯝ ꯐꯖꯩꯑꯕ ꯌꯥꯝ ꯏꯪꯉꯤꯁꯦ ꯔꯤꯌꯦꯜꯗ ꯑꯗꯨꯒ ꯑꯩꯅ ꯁꯦꯠꯅꯁꯨ ꯌꯦꯡꯍꯟꯖꯔꯒꯦ ꯑꯩ ꯖꯤꯟꯁꯀ ꯁꯦꯠꯆꯟꯗ꯭ꯔꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛꯁꯦ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯑꯌꯨꯛꯀ ꯅꯨꯡꯗꯥꯡꯒꯁꯤꯗꯤ ꯏꯪꯉꯤꯀꯣ ꯑꯗꯨꯅ ꯂꯩꯔꯤꯕ ꯐꯤꯁꯤꯁꯨ ꯌꯥꯝ ꯑꯊꯥꯕ ꯅꯠꯇꯦ ꯅꯨꯃꯤꯗꯥꯡꯗ ꯀꯣꯏꯕꯗ ꯍꯧꯖꯤꯛ ꯊꯥ ꯑꯃꯔꯣꯝꯗꯤ ꯑꯗꯨꯝ ꯂꯤꯠꯄ ꯌꯥꯔꯤ ꯑꯗꯨꯒ ꯌꯥꯝ ꯑꯊꯥꯕ ꯐꯤꯗꯤ ꯅꯠꯇꯦꯕꯀꯣ ꯅꯤꯡꯊꯝꯊꯥꯗ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯌꯥꯏ ꯑꯌꯨꯛ ꯅꯨꯡꯁꯥꯒ ꯁꯥꯒꯠꯂꯛꯄꯗꯒ ꯂꯤꯠꯄ ꯑꯗꯨꯒ ꯁꯤ ꯐꯅꯦꯛꯀꯁꯨ ꯌꯥꯔꯦ ꯖꯤꯟꯁꯀꯁꯨ ꯌꯥꯔꯦ ꯐꯤ ꯌꯥꯝ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯝꯅ ꯐꯩ ꯑꯗꯨꯅ ꯑꯩꯅ ꯂꯧꯕꯅꯤ ꯑꯃꯈꯛꯇꯤ ꯑꯩꯅ ꯍꯟꯗꯣꯛꯈ꯭ꯔꯦ क्वालिटी खर नुआइतबगी से लेरे स्ट्रेचेबल फीसु थाई हजी निधांगदा सनादा कई इंछलक्त्रने अदुगई नोंसु चुरकनिना अदु मतमदुगदे हजी से फने का सुन नैनाबा नुआइगनी अदुगा मपानसु दुम अखोय जीन्स का सेटलगने दुम फजेयबसे जीन्स का से पसु याम फजे दोइना हजी जीन्स का से नका यंहनद्राबनी याम जीन्स का सु फजनी अदुगा ट्राउजर गुंबा लेट्रने कोई बेगी जीन्स गुंबा एनी दमाइना सु पक्सगली सिसी एगी साइज एना एम तौरे एम दुसु स्वाइसिदा खरा चिल्लेबा खई मागी खुदांग से सी सुमाइना सुचन लाकपसे सुमाइना सुचन लाकपसिने अदुना एगी साइज से एल साइज से मोन फिट ओइरे खरा सु कोमलप जामना सु टाइट ओइदबा अदुना सिना याम लिटपसु याम नुआइरे अदुना मयामना फजे फजदे सु कमेंट तौबिरो अदुगा अई मतुंदा समर सु लाकनी ngमगति फजना होल तौजरकेको अदो मसी स्वेटर सिस्टम लेरे अदो नेक्स्ट आई अनजिंगासी अहानबसा ई ड्रेस याम थीना पामे सिसिदि एसिगी डिटेल्स का जे फजना एक्सप्रेस का तमिंग जे पामे चांगसे को मानसु याम फजेन लोइरे सिसि स्टाइल कास्की एब्सोल्युटली प्रोडक्ट नि कमेंट्रादा हजितन लेबने दुगा यम हादि न पामनगी न हादि मागी से इन फोटो रोबदि फजना उरे डिजाइन से पामे को दुदुगे न ऑर्डर दबने द फी से जाम फरमने बा थाजरुगे पूरा ऐसे मन लाउबदने फजना सॉफ्ट ओइ फी फजना
ꯂꯤꯠꯄꯗꯁꯨ ꯌꯥꯝ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯅꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯁꯥꯗ ꯂꯤꯠꯂꯦꯅ ꯈꯪꯗꯦ ꯑꯗꯣ ꯐꯤꯁꯤꯁꯨ ꯌꯥꯝꯅ ꯊꯥꯕ ꯅꯠꯇꯦꯕꯁꯦ ꯁꯤꯗ ꯂꯩꯔꯦ ꯏꯁꯇ꯭ꯔꯦꯆꯦꯕꯜꯅꯤ ꯃꯁꯥ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯅꯣꯏꯕ ꯃꯤꯅꯁꯨ ꯑꯗꯨꯝ ꯌꯥꯅꯤ ꯁꯤ ꯃꯌꯥꯝ ꯀꯪꯇ꯭ꯔꯤꯛ ꯀꯪꯕꯅꯁꯨ ꯑꯗꯨꯝ ꯌꯥꯒꯅꯤ ꯂꯣꯏꯅ ꯋꯥꯟ ꯁꯥꯏꯖꯅꯤ ꯁꯤꯒꯤꯁꯦ ꯁꯤꯒ ꯂꯩꯔꯦ ꯃꯌꯥꯝ ꯂꯧꯍꯧꯔꯣ ꯐꯪꯉꯤꯉꯩꯗ ꯑꯥꯎꯠ ꯑꯣꯐ ꯏꯁꯇꯣꯛ ꯁꯣꯏꯗꯅꯃꯛꯀꯤ ꯆꯠꯂꯒ ꯑꯗꯨꯝ ꯊꯣꯛꯄꯗꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯀꯣꯏꯕꯒꯤꯁꯨ ꯌꯥꯏ ꯑꯗꯩ ꯃꯄꯥꯟꯗ ꯇꯣꯔ ꯆꯠꯅꯤꯡꯕ ꯇꯣꯔ ꯆꯠꯀꯗꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯄꯨꯝꯅꯃꯛꯇ ꯏꯆꯟ ꯆꯜꯂꯦ ꯁꯤꯁꯦ ꯑꯗꯨꯝ ꯊꯣꯛꯄꯒꯤꯁꯨ ꯑꯗꯨꯒ ꯌꯥꯝ ꯁ꯭ꯇꯥꯏꯜ ꯑꯣꯏ ꯁꯤꯁꯦ ꯑꯗꯨꯝ ꯋꯤꯟꯇꯔꯗ ꯄꯥꯔꯇꯤꯗꯒ ꯑꯗꯨꯝ ꯂꯤꯠꯄ ꯌꯥꯏꯑꯕ ꯁꯤꯁꯦ ꯌꯥꯝ ꯏꯪꯕ ꯃꯇꯝꯗꯅꯦ ꯑꯗꯨꯒ ꯌꯥꯝ ꯏꯪꯕ ꯃꯐꯝꯗꯁꯨ ꯑꯗꯨꯝ ꯆꯟꯅꯅꯤ ꯏꯁꯥꯁꯦ ꯐꯤꯁꯦ ꯌꯥꯝꯅ ꯍꯦꯟꯅ ꯊꯥꯕꯁꯨ ꯅꯠꯇ꯭ꯔꯤꯕꯁꯦ ꯐꯤꯁꯦ ꯌꯥꯝ ꯌꯥꯡꯉꯤ ꯂꯤꯠꯄꯗꯅꯦ ꯐꯤꯁꯦ ꯂꯤꯠꯂꯦꯅ ꯈꯪꯗꯦ ꯐꯖꯅ ꯌꯥꯡꯉꯒ ꯑꯗꯩ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯣ ꯑꯣꯏꯌꯦꯕ ꯃꯣꯟ ꯃꯣꯟ ꯂꯥꯎꯔꯒ ꯑꯗꯨꯒ ꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯑꯩꯅ ꯃꯦꯟꯁꯟ ꯇꯧꯖꯔꯝꯃꯒꯦ ꯁꯤꯒꯤ ꯂꯤꯡꯛꯁꯨ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝ ꯆꯦꯛꯑꯥꯎꯠ ꯇꯧꯕꯤꯌꯣ ꯃꯌꯥꯝꯅ ꯄꯥꯝꯃꯒꯗꯤ ꯁꯦ ꯌꯥꯝꯅ ꯂꯧꯍꯧꯔꯣ ꯐꯪꯖꯍꯧꯔꯣꯏ ꯑꯁꯤꯒꯤꯁꯦ ꯑꯥꯎꯠ ꯑꯣꯐ ꯏꯁꯇꯣꯛ ꯌꯥꯝꯅ ꯆꯠꯀꯗꯧ ꯃꯥꯜꯂꯦ ꯑꯗꯨꯒ ꯈꯔꯗꯤ ꯀꯨꯏꯅ ꯉꯥꯏꯀꯣ ꯑꯩ ꯁꯤꯁꯦ ꯊꯥ ꯑꯃꯃꯨꯛꯀꯔ ꯀꯩꯅꯣ ꯌꯥꯝ ꯀꯨꯏꯅ ꯉꯥꯏꯁꯦ ꯏꯟꯇꯔꯅꯦꯁꯅꯦꯜꯗꯒꯤ ꯂꯥꯛꯄꯅꯦꯕ ꯏꯟꯗꯤꯌꯥꯗꯒꯤ ꯅꯠꯇꯦꯕ ꯁꯤ ꯄ꯭ꯔꯣꯗꯛꯁꯦ ꯑꯗꯨꯗꯨꯅ ꯑꯗꯣ ꯑꯩꯅ ꯂꯥꯛꯄꯗ ꯐꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯣ ꯃꯥꯒꯤꯁꯨ ꯑꯃꯈꯛ ꯂꯩ ꯑꯁꯤ ꯂꯥꯛꯄꯗ ꯌꯥꯝ ꯀꯨꯏ ꯆꯪꯈ꯭ರೆ ꯑꯗꯣ ꯃꯥꯅ ꯑꯅꯤꯒ ꯂꯧꯅꯤꯅꯅꯦ ꯌꯥꯝ ꯈꯜꯂꯦ ꯃꯥ ꯄꯥꯝꯃꯟꯈꯤꯗꯅ ꯑꯗꯨꯒ ꯃꯥꯒꯤꯗꯣ ꯂꯥꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯂꯥꯛꯃꯟꯒꯤꯅ ꯃꯥꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯊꯣꯛꯈ꯭ꯔꯦ ꯑꯃꯨꯛꯀ ꯂꯧꯅꯦꯅꯗꯤ ꯂꯩꯕꯅꯤ ꯃꯥ ꯍꯧꯖꯤꯛ ꯂꯩꯍꯥꯎꯗ ꯑꯩꯈꯣꯏꯒꯤ ꯆꯟꯗꯣꯟ ꯃꯆꯨꯒꯤ ꯂꯩꯍꯥꯎ ꯑꯃ ꯂꯩꯕꯗꯣ ꯌꯥꯝ ꯐꯖꯕꯅꯤ ꯂꯥꯛꯄꯒ ꯐꯤꯁꯦ ꯄꯥꯏꯕꯒ ꯑꯗꯨꯝ ꯑꯩ ꯂꯧꯔꯅꯤ ꯍꯥꯏꯅ ꯂꯩꯌꯦ ꯂꯥꯛꯄꯒ ꯐꯤꯁꯦ ꯂꯤꯁꯟꯕꯗꯗꯤ ꯃꯥꯒꯤ ꯋꯥꯟ ꯁꯥꯏꯖꯅꯤꯅ ꯁꯥꯏꯖꯀꯤ ꯂꯩꯇꯦ ꯑꯦꯅꯤ ꯑꯅꯣꯏꯕ ꯃꯤꯅꯁꯨ ꯃꯌꯥꯡ ꯀꯪꯕ ꯃꯤꯅꯁꯨ ꯂꯣꯏ ꯌꯥꯔꯦ ꯑꯗꯣ ꯃꯥꯒꯤ ꯑꯃꯨꯛ ꯌꯦꯡꯁꯦ ꯃꯥꯒꯤ ꯐꯤꯗꯣ ꯃꯌꯥꯝꯁꯤꯗ ꯗꯤꯖꯥꯏꯟ ꯈꯔ ꯈꯦꯠꯅꯕ ꯐꯖꯕ ꯃꯆꯨꯁꯤꯡꯒꯤꯁꯨ ꯀꯂꯦꯛꯁꯟ ꯈꯔ ꯂꯩꯔꯦ ꯁꯤꯒꯤꯁꯨ ꯑꯩꯅ ꯂꯤꯡꯛ ꯑꯣꯏꯅ ꯍꯥꯞꯆꯔꯝꯃꯒꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯣꯏꯅ ꯁꯤꯒꯤꯁꯦ ꯍꯧꯖꯤꯛ ꯑꯞꯀꯃꯤꯡ ꯂꯥꯛꯀꯗꯧ ꯉꯥꯛꯇꯅꯤ ꯁꯝꯃꯔꯒꯤꯁꯨ ꯌꯥꯎꯔꯦ ꯃꯌꯥꯝ ꯆꯦꯛꯑꯥꯎꯠ ꯇꯧꯕꯤꯌꯣ ꯃꯥꯒꯤ ꯁꯦꯅ ꯁꯤꯗ ꯍꯦꯡꯒꯔꯗ ꯑꯣꯏꯅ ꯇꯧꯔꯒ ꯎꯠꯂꯦꯕꯀꯣ ꯍꯦꯡꯒꯔꯗ ꯁꯤꯗ ꯂꯩꯔꯦ ꯃꯥꯒꯤ ꯁꯦꯅꯤꯁꯤꯅꯤ ꯃꯥꯁꯤꯅ ꯋꯦꯁꯤꯠꯅꯤ ꯁꯤꯒꯤꯁꯤꯅ ꯕꯣꯠ ꯁꯥꯏꯠ ꯂꯤꯠꯄ ꯌꯥꯕꯤ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗ ꯋꯥꯁꯦꯕꯜ ꯑꯣꯏ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯂꯣꯏ ꯗ꯭ꯔꯥꯏ ꯇꯧꯕ ꯈꯣꯠꯄ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗ ꯇꯧꯕ ꯌꯥꯏ ꯑꯩꯅ ꯇ꯭ꯔꯥꯏ ꯇꯧꯅ ꯌꯦꯡꯉꯦ ꯃꯥꯅ ꯁꯤꯁꯦ ꯄꯥꯝꯅ ꯐꯤꯁꯨ ꯌꯥꯝ ꯐꯩꯌꯦ ꯑꯗꯨꯗꯨꯒꯤ ꯂꯧꯕꯅꯤ ꯃꯥꯅꯁꯨ ꯄꯥꯝꯖꯔꯦ ꯀꯂꯔꯁꯦ ꯌꯦꯡꯉꯣ ꯁꯣꯝꯗꯅ ꯀ꯭ꯔꯤꯝ ꯀꯂꯔ ꯂꯩꯔꯦ ꯁꯣꯝꯗ ꯑꯗꯩ ꯁꯣꯝꯗꯅ ꯄꯤꯌꯣꯔ ꯕ꯭ꯂꯦꯛꯅꯤ ꯕ꯭ꯂꯦꯛꯇꯅꯦ ꯄꯨꯔꯥ ꯂꯪꯕ ꯑꯃ ꯌꯥꯎꯔꯦ ꯐꯖꯕꯅ ꯁꯤꯒꯤ ꯁꯥꯏꯖꯀꯤꯗꯤ ꯃꯁꯥꯒꯤ ꯑꯗꯨꯝ ꯁꯥꯏꯖꯇꯨꯗ ꯑꯗꯨꯝ ꯂꯧꯕꯒꯤ ꯁꯤꯗꯤ ꯃꯥꯏ ꯁꯥꯏꯖꯇꯨꯒ ꯑꯗꯨꯝ ꯂꯧꯕꯅꯦꯕ ꯑꯗꯨꯒꯤ ꯑꯦꯛꯁꯆꯦꯟꯖꯁꯨ ꯂꯩꯇ꯭ꯔꯦ ꯀꯔꯤꯝ ꯇꯧꯗ꯭ꯔꯦ ꯑꯗꯨꯝ ꯄꯨꯔꯥ ꯐꯤꯠ ꯑꯣꯏ ꯂꯥꯛꯄꯗꯅꯦ ꯃꯥꯒꯤ ꯂꯤꯁꯟꯕꯗ ꯄꯨꯔꯥ ꯐꯤꯠ ꯑꯣꯏ ꯗꯦꯅꯤꯝ ꯀꯝꯄꯦꯅꯤ USP ꯗꯦꯅꯤꯝ ꯀꯝꯄꯦꯅꯤꯅ ꯁꯤꯗ ꯃꯃꯥꯡꯗ ꯊꯥꯔꯦ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯁꯤ ꯕꯣꯠ ꯁꯥꯏꯗꯇ ꯄꯣꯀꯦꯠꯁ ꯑꯅꯤꯃꯛ ꯌꯥꯎꯏꯀꯣ ꯑꯗꯨꯒ ꯃꯥꯏ ꯇꯦꯞꯁꯨ ꯐꯥꯏ ꯄꯣꯀꯦꯠꯀ ꯂꯣꯏꯅꯅ ꯁꯤ ꯇꯦꯞꯁꯨ ꯐꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯃꯥꯅ ꯂꯤꯠꯄꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯐꯤꯁꯦ ꯒꯥꯔꯤ ꯕꯥꯏꯛ ꯊꯧꯕ ꯃꯤꯁꯤꯡꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯐꯤꯅꯤ ꯅꯨꯡꯁꯤꯠ ꯆꯪꯗꯕꯀꯣ ꯌꯥꯝꯅ ꯑꯣꯂꯥꯡꯊꯥꯁꯨ ꯅꯤꯡꯊꯝꯊꯥꯁꯨ ꯑꯅꯤꯃꯛꯇ ꯌꯥꯕ ꯄꯣꯠꯅꯤꯁꯦ ꯈꯔ ꯑꯗꯨꯝ ꯌꯥꯝꯅ ꯑꯃꯣꯠꯄ ꯃꯐꯝꯗ ꯆꯠꯄ ꯅꯨꯡꯁꯤꯠ ꯆꯪꯕ ꯐꯨꯕ ꯃꯇꯝꯗ ꯂꯤꯠꯄꯅꯤ ꯁꯤꯗ ꯂꯩꯔꯦ ꯄꯤꯡꯒ ꯕ꯭ꯂꯦꯛꯀ ꯀꯣꯝꯕꯤꯅꯦꯁꯟ ꯌꯥꯝ ꯐꯖꯩ ꯀ꯭ꯋꯥꯂꯤꯇꯤ ꯈꯔ ꯅꯨꯡꯉꯥꯏꯇꯅꯅꯦ ꯑꯅꯤꯈꯛꯂ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯔꯤꯇꯔꯟ ꯇꯧꯈꯤꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯄꯨꯟꯅ 5 ꯑꯃꯗꯤ ꯃꯄꯥꯟꯗꯒꯤ ꯑꯣꯏꯕꯅꯤꯅ ꯂꯥꯛꯄꯗ ꯌꯥꯝ ꯀꯨꯏꯃꯟꯒꯤꯅ ꯃꯥꯅ ꯑꯗꯨꯝ ꯀꯦꯟꯁꯦꯜ ꯇꯧꯈ꯭ꯔꯦꯕ ꯑꯗꯣ ꯑꯃꯨꯛꯀ ꯑꯣꯔꯗꯔ ꯇꯧꯔꯒ ꯂꯧꯅꯦꯅ ꯍꯥꯏ ꯑꯁꯤꯒꯨꯝꯕꯁꯦ ꯁꯤꯗ ꯂꯩꯔꯅꯤ ꯐꯤꯁꯦ ꯎꯕꯗ ꯑꯗꯨꯝ ꯈꯪꯉꯝꯃꯅꯤ ꯃꯌꯥꯝ ꯔꯤꯌꯦꯜꯗꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯁꯦ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏ ꯑꯃꯅꯤ ꯁ꯭ꯇ꯭ꯔꯦꯆꯦꯕꯜꯁꯨ ꯑꯣꯏ ꯁꯤꯁꯦ ꯑꯗꯣ ꯃꯁꯥꯒꯤ ꯁꯥꯏꯖꯇ ꯑꯗꯨꯝ ꯃꯁꯥ ꯃꯁꯥꯒꯤ ꯑꯗꯨꯝ ꯁꯥꯏꯖꯇꯨꯒ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯗꯣ ꯃꯥꯏ ꯁꯥꯏꯖꯇꯨꯒ ꯑꯗꯨꯝ ꯆꯥꯕꯅꯦ ꯑꯦꯛꯁꯆꯦꯟꯖ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯩꯝ ꯂꯩꯇꯦ ꯂꯥꯛꯄꯒ ꯑꯗꯨꯝ ꯃꯁꯤ ꯀꯂꯔꯒꯤꯁꯨ ꯌꯥꯝ ꯐꯖꯩ ꯑꯃꯅ ꯀ꯭ꯔꯤꯝ ꯀꯂꯔ ꯀꯩꯅꯣ ꯂꯧꯕꯅꯦꯕ ꯀꯨꯏꯃꯟꯒꯤꯅ ꯈꯔꯗꯤ ꯀꯨꯏꯅ ꯉꯥꯏꯅꯩ ꯏꯟꯇꯔꯅꯦꯁꯅꯦꯜꯗꯒꯤ ꯂꯥꯛꯄꯁꯦ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯗ꯭ꯔꯦꯁꯇꯨꯒ ꯁꯤꯒꯨꯝꯕꯁꯦ ꯇꯧꯕ ꯃꯇꯝꯗ ꯁ꯭ꯇꯥꯏꯜ ꯀꯥꯁꯇꯒꯤ
ꯑꯗꯨꯝ ꯃꯣꯏꯒꯤ ꯗꯤꯇꯦꯜꯁ ꯐꯖꯅ ꯎꯠꯄꯅꯦ ꯑꯩ ꯑꯗꯨꯝ ꯌꯦꯡꯍꯟꯖꯔꯒꯦ ꯁ꯭ꯀ꯭ꯔꯤꯟꯗꯁꯨ ꯊꯣꯛꯍꯟꯖꯔꯝꯒꯦ ꯑꯗꯨꯒ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛ ꯍꯥꯞꯆꯔꯝꯒꯅꯤ ꯐꯤ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯝꯅ ꯐꯩ ꯑꯗꯨꯅ ꯐꯨꯜꯂꯤ ꯔꯤꯀꯃꯦꯟ ꯇꯧꯔꯤ ꯀꯂꯔ ꯑꯣꯞꯁꯅꯦꯜꯁꯨ ꯃꯌꯥꯝ ꯂꯩ ꯗꯤꯖꯥꯏꯟꯁꯨ ꯈꯔ ꯈꯦꯠꯅꯕ ꯑꯗꯨꯅ ꯃꯌꯥꯝꯅ ꯆꯤꯡꯅꯕ ꯂꯩꯇꯅ ꯑꯄꯥꯝꯕ ꯌꯥꯎꯔꯗꯤ ꯑꯣꯔꯗꯔ ꯇꯧꯕꯤꯔꯣ ꯂꯤꯠꯄꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯐꯤꯁꯦ ꯌꯥꯝ ꯁ꯭ꯇꯥꯏꯂꯤꯁ ꯑꯣꯏꯌꯦ ꯍꯥꯏꯗꯤ ꯃꯤꯁꯦ ꯐꯤꯒꯔ ꯇꯥꯅ ꯌꯥꯝ ꯐꯖꯍꯜꯂꯦ ꯅꯨꯄꯥꯗ ꯂꯤꯠꯄ ꯅꯨꯄꯥꯒꯤ ꯑꯣꯏꯅꯅꯦ ꯍꯥꯏꯕꯅꯦꯕ ꯌꯥꯝ ꯐꯖꯩ ꯁꯤꯁꯦ ꯃꯥꯅ ꯂꯤꯠꯅ ꯆꯤꯡꯕꯗꯁꯨ ꯌꯥꯝ ꯐꯖꯩ ꯁꯤꯁꯨ ꯃꯦꯆꯤꯟꯗ ꯑꯗꯨꯝ ꯁꯨꯕ ꯌꯥꯏ ꯈꯨꯠꯅꯁꯨ ꯁꯨꯕ ꯌꯥꯏ ꯁꯨꯝ ꯑꯗꯨꯒ ꯗ꯭ꯔꯥꯏꯗꯤ ꯀꯩꯅꯣ ꯇꯧꯗꯕ ꯗ꯭ꯔꯥꯏ ꯇꯧꯗꯕꯀꯣ ꯃꯦꯆꯤꯟꯗ ꯁꯨꯕ ꯇꯥꯔꯒꯁꯨ ꯗ꯭ꯔꯥꯏꯗꯤ ꯑꯗꯨꯝ ꯀꯩꯅꯣꯅ ꯈꯨꯠꯅ ꯑꯗꯨꯝ ꯁꯨꯝꯖꯕ ꯌꯥꯝꯅ ꯍꯥꯏꯗꯤ ꯐꯤꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯤ ꯁꯣꯛꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯀꯤꯕꯒꯤ ꯑꯗꯨꯝ ꯆꯦꯛꯁꯤꯟꯕꯒꯤ ꯑꯗꯣ ꯑꯁꯤꯒ ꯂꯩꯔꯦ ꯑꯩꯅ ꯁꯨꯝ ꯄꯥꯏꯕꯗꯁꯨ ꯏꯁꯥꯗ ꯊꯦꯡꯕꯗ ꯈꯪꯉꯦ ꯐꯤꯁꯦ ꯌꯥꯝ ꯐꯩ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯑꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯌꯥꯝ ꯁꯥꯡꯅꯁꯨ ꯍꯥꯏꯔꯔꯣꯏꯒꯦ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯑꯩꯅ ꯃꯇꯦꯛ ꯃꯊꯪꯗꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯁꯣꯞꯄꯤꯡ ꯇꯧꯕ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅꯀꯤ ꯑꯩ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯒꯦ ꯑꯗꯨꯝ ꯍꯟꯗꯛꯁꯦ ꯚꯤꯗꯤꯑꯣꯁꯨ ꯐꯅ ꯁꯥꯡꯅꯁꯨ ꯂꯦꯞꯄꯦ ꯃꯔꯛ ꯃꯔꯛꯇ ꯌꯥꯝ ꯁꯥꯡꯅꯁꯨ ꯂꯦꯞꯄꯦꯕꯀோ ꯑꯗꯨꯝ ꯏꯪꯊꯝꯊꯥ ꯈꯔ ꯂꯣꯏꯔꯛꯄ ꯑꯗꯣ ꯑꯂꯥꯡꯊꯥ ꯆꯪꯉꯛꯄꯒꯤ ꯑꯗꯨꯃꯥꯏꯅ ꯏꯪꯊꯝ ꯀꯥꯡ ꯂꯣꯏꯅꯔꯛꯄ ꯑꯗꯨꯗꯨꯒꯤ ꯑꯗꯨꯝ ꯑꯅꯥ ꯑꯌꯦꯛꯁꯦ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯍꯧꯅꯔꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯔꯛꯇꯦꯅꯀோ ꯑꯗꯣ ꯍꯣꯏ ꯏꯄꯥꯝꯂꯣꯝꯗꯁꯨ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯑꯅꯥ ꯑꯌꯦꯛꯀꯤ ꯄꯥꯎꯇꯪꯒ ꯇꯥꯟꯅꯩꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯗꯅ ꯑꯃꯨꯛ ꯑꯅꯥ ꯑꯌꯦꯛꯇꯨꯒꯤ ꯃꯊꯛꯇꯒ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯇꯥꯁꯜꯂꯦ ꯕꯕꯥꯁꯨ ꯑꯗꯨꯃꯥꯏꯅ ꯃꯔꯛꯇ ꯈꯪꯍꯧꯗꯅ ꯑꯗꯨꯝ ꯗꯣꯁꯥ ꯍꯥꯏꯕ ꯇꯥꯔꯦ ꯕꯕꯥꯁꯨ ꯑꯗꯨꯝ ꯅꯣꯡꯃ ꯁꯟꯗꯥ ꯑꯃꯗ ꯑꯗꯨꯝ ꯒꯥꯔꯤ ꯀꯩꯅꯣ ꯇꯧꯅ ꯑꯦꯛꯁꯤꯗꯦꯟ ꯇꯧꯅ ꯃꯈꯣꯡꯗ ꯈꯔ ꯁꯣꯛꯑꯦꯕꯀꯣ ꯑꯗꯣ ꯄꯄꯥꯗꯣ ꯍꯌꯦꯡ ꯀꯣꯟꯅ ꯈꯔ ꯐꯔꯒ ꯑꯣꯏꯅ ꯚꯤꯗꯤꯑꯣꯗ ꯄꯄꯥꯗꯣ ꯎꯠꯆꯔꯛꯀꯦ ꯍꯧꯖꯤꯛꯇꯤ ꯄꯄꯥꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯁꯤꯂꯥꯏ ꯐꯣꯠꯇꯅ ꯀꯩꯅꯣ ꯇꯧꯔꯦꯕꯀꯣ ꯃꯈꯣꯡꯗꯣ ꯍꯧꯖꯤꯛ ꯊꯥꯡꯅ ꯆꯠꯄꯗꯣ ꯉꯝꯖꯗ꯭ꯔꯦ ꯐꯖꯅ ꯃꯈꯣꯡꯗꯣ ꯍꯧꯖꯤꯛꯇꯤ ꯈꯤꯇꯪ ꯇꯞꯄꯤ ꯇꯞꯄꯤꯗꯅ ꯊꯥꯡꯕ ꯉꯝꯃꯦ ꯑꯍꯥꯟꯕꯗꯗꯤ ꯀꯩꯅꯣ ꯇꯧꯔꯝꯃꯦ ꯈꯔ ꯆꯣꯡꯂꯞ ꯇꯧꯔꯒ ꯑꯩꯈꯣꯏ ꯄꯣꯠ ꯑꯃꯗ ꯁꯝꯃ ꯆꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯦꯕ ꯑꯗꯨꯒ ꯃꯃꯥꯁꯨꯅꯤ ꯃꯈꯣꯡ ꯅꯥꯕ ꯍꯦꯟꯖꯤꯟꯕ ꯑꯩꯈꯣꯏꯒꯤ ꯑꯅꯤ ꯁꯨꯃꯥꯏꯅ ꯗꯣꯛꯇꯔꯅ ꯌꯦꯡꯍꯟꯕꯗ ꯍꯥꯏꯔꯛꯄ ꯑꯗꯨꯅ ꯑꯣꯄꯔꯦꯁꯟ ꯇꯧꯊꯣꯛꯁꯦꯅ ꯑꯗꯣ ꯑꯣꯄꯔꯦꯁꯟ ꯇꯧꯕꯗꯤ ꯍꯦꯛꯇ ꯀꯤꯖꯕꯅꯤꯅ ꯑꯣꯄꯔꯦꯁꯟ ꯇꯧꯕꯁꯦ ꯃꯔꯤ ꯃꯔꯥꯡꯒꯤꯗꯗꯤ ꯁꯤꯔꯤꯌꯁꯅꯤꯅꯀꯣ ꯑꯗꯨꯅ ꯀꯤꯖꯅ ꯇꯧꯗ꯭ꯔꯦꯕꯀꯣ ꯀꯣꯟꯅ ꯃꯇꯨꯡꯗ ꯀꯩ ꯇꯧꯕꯗꯨꯗꯤ ꯈꯪꯗ꯭ꯔꯤ ꯑꯗꯨꯒ ꯗꯣꯛꯇꯔ ꯌꯦꯡꯍꯜꯂꯤ ꯍꯤꯗꯥꯛ ꯆꯥꯔꯤ ꯃꯥꯂꯤꯁ ꯇꯧꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯈꯤꯇꯪꯗꯤ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯅꯔꯛꯑꯦ ꯂꯣꯏꯅ ꯅꯨꯡꯉꯥꯏꯅꯔꯛꯏꯁꯤꯁꯨ ꯄꯨꯔꯥ ꯐꯅꯔꯛꯇ꯭ꯔꯤ ꯐꯖꯅ ꯑꯗꯨꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯇꯣꯏꯅ ꯍꯪꯉꯛꯄ ꯉꯝꯗ꯭ꯔꯒꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯅ ꯅꯨꯡꯁꯤꯕꯤꯅ ꯂꯩꯕꯤꯌꯨ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯨꯒ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯕ꯭ꯂꯣഗ് ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯕ꯭ꯂꯣഗ്ꯁꯨ ꯍꯥꯞꯆꯔꯛꯀꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯅ ꯂꯩꯕꯤꯌꯨ ꯍꯥꯟꯅ ꯁꯞꯄꯣꯔꯠ ꯇꯧꯔꯝꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯅ ꯂꯩꯕꯤꯌꯨ ꯑꯗꯨꯒ ꯑꯅꯧꯕ yengꯕꯁꯤꯡ ꯌꯥꯎꯔꯕꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩ ꯅꯦꯛꯁ ꯚꯤꯗꯤꯑꯣ ꯉꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨꯝ ꯀꯥꯏꯅꯔꯁꯤ. Think I've been here before.